pau. Kokomina sinduna Kumal Lampakta People's Convention on 2 years of Manipur crisis ki thoram pangthokle. Jahi ani faraklaba lal asida laikidraba singi mafamda arambai tengol na hekat lekat tambagi thoram mafam kyada pangthokre. Amadi Tera Kongsang Bida Kunja Singna Masa Gilofam the Changbada Central Force Singna Tinglaga Kukina Lau Uduna Lady Haina Lomi Singna Pendaba Kundurakle Krumzari ICB Manipuri Pamit Yang Tabriba Singbu Taram Nukchari Pau Sandung na Pizari Kokomina Sinduna Kumal Lampakta People's Convention on 2 years of Manipur crisis ki thoram pangthokle Thoram Maduda Kokomigi Convener Kurizam Athobana Thoram Mapu Oike Hanagi IS officer Ake Nimaina moderator Oike Tongan Baluf Kayagi Luchingbi Singyauna Mafam Kyadagi Ima Ibel Singyauna Miamna Mefamasida Sarukyari Lakliba Miamna Jahi Ani Mapung Faraklaba Irangasida Lekidrabi Singi Mafamda Ikai Kumnaba Utke Mefamasina Miam Galoina Lauba Warep Sing India Lingakta Pisinduna Kangan Gadauri Ngasigi Mefamaduda Sarukyariba Ima Ibel Singna Manipurda proxy war lepkadabane Miam Githazaba Amukhana Sagat Kadabane Ain Tugaiba Sing Warakpa Ngamu Lomi Singbu Masagilaw Ubayahalu Haibana Jingba placard kaya Paike Mioy Lising Kana Sarukyaduna Pangtok Liba Mefamaduda Tongan ba Furup Singi Mioy Sing Yauna Kang Hairaba Mioy Sing na Manipur Gyapun Bagi Ngaktuna Tamnabagi Matangda Wafam kaya Tamnake Jahi ani Paraklaba Lal Asida Lekidraba Singi Mafamda Arambai Tengol na hekat lekat tambagi thoram mafam kayada pangtokre Arambai Tengol giluching Purel Korongan Bakuman Gimitiang Makada Thawal District Circle da Laiba Arambai Tengol Unit Taritna Punna Sindu na ngasi haukiba Jahi Lising ani kulhumdogi May ahumdagi chatharakliba irang asida Manipur gi saktam kahenba yaroi haina lanfamda thawai na ponthapi kraba athauba pumnamaki mafamda laisu katune kai khumnabagi thoram ama Thawal Wangkhem Lampakta ngasi pangtokre 80 Unit 1 Thobal, 80 Unit 2 Yaripok, 80 Unit 3 Wangjing, 80 Unit 4 Khangabok, 80 Unit 5 Hairok, 80 Unit 53 Ukhongsang Amade, 80 Unit 56 Waithongna Sinduna Pangthokiba Thoram Aduda, Lalasida Laikidraba 80 gi Thomi Kunmathoi Amadi Laikidraba Security Personnel Tarahumdo Yauna Laikidraba Maitei Athoba Pumnamaki Photoda Laikatuna Amadi Minute Ani Tumina Leptuna Awaba Fongdoke Loinana Arambai Tengol gi Maikay digi salute piduna awang bathakta ikai khumnake Arambai Tengol 80 gi apunba unit tarit asigi spokesperson Kisan Soibamna aikoi napunsin magi wakalol amada thabak tawrabadi aikoi gi ngamkai aikoi gi not lining amadi aikoi gi furupu manghanba ngamba kanasu leiti haike akoina athaubo sing asi numit sugumba numit ama lakanda khatang calendar da ningjang ba haitare aduga tai matamdana photo da mirang thawalaga thambagi haina bi du thadoklasi aduga handaki kuki narco terrorist singna akoida singna raiba para tambiraiba sidagi para oraga matung tarakpadadi lingjen manana leminna ba mathau tai aduna akoina lingjen manana leiringai akoigi ngamkhai ji kairoi akoigi furup mangoi akoigi ina lining amata mangoi habaje mayam pumnamakta Arambai Tengol gi maikei dagi thamsari Arambai Tengol Kaksing District na Sinduna Ima Lebak Manipur kanabagi damakta sokna balanda thawai katkraba Arambai Tengol gi athoba singi mafamda haikal lekat tamduna kai khumnaba utpagi thoram ama Kaksing District ki thongjaw awang lekai lampakta ngasi pangthokre thoram aduda Arambai Tengol Kaksing District ki tongan ba unit singi mioi sing mahairoi sing club CSO sing mairapai bi amadi lanai mioi kyasu sarukya ke Hauki Bachahi Lising ani Kulhumdoi July Marida Sekmai Police Station gi Manung Chanbada Laiba Laikin Thabida Khulngak Pachat Kibadagi Kuki Militant Singna Faduna Tamthina Ot Nairaba Matungda Hat Kraba Kaksing District ki Manung Chanbada Laiba Sekmai Jin Khunau dagi Sagol Sem nga Laiba Amadi Irengbam Chingkhai nganba ani gi mafamda Arambai Tengol Unit 6A na Sinduna Athauba Anina Yatafam Oidiba Sekmai Jin Khunau gi Rural Youth Development Organization gi Lampakta 80 Unit 6A Amadi Laikidrabagi imong manunggi miyoy singna haikat lekat tamduna ikai khumnaba utpagi thoram ngasi pangtokre
Thauram aduda More dagi lanjalakpa mi kyana sarukya NRC chatna hangadabani niyom kaina changlakpa mitop sing maramdamda halanko Manipur gi saktam kaibi yaroi haiba kholau kya su punna lauminaki Ima leba ki damak thawai kat kraba athauba thaubi singi mafamda hekat lekat tambaga loinana ikai khumnaba utuna ima lebak puthugai na singna rakpa khudingma ki mayokta punna lemina bagi thoram pangthokre Arambai Tengol Bisnupur district apun manasinduna district adugi manungda laiba unit khudingmakna sarukya aduna Bisnupur district ki kha potsangmam ground da pangthokiba thoram aduda PWD gi chief engineer oiramba Y Joy Kumar Bisnupur ward number 5 ki maira paibi gi secretary wahengbam Amina Leimana chingbana sarukya ki Loinana MLA Govindas na luchingduna Bisnupur district ki mafam kyadagi lakpa miyamna irang aduda laikhidraba athauba athaubi singi photo da laikatuna kai khumnaba utpaga loinana minute ama tumina leptuna awawa phongdokhi Eti Unit 24 Nambol gi Commander Rajesh Sarangthemna pangthokliba thauram asina ima leibak Manipur gi damak aikhoi khudingmaki mahut sinduna thawai katkraba makhoibu kaidonungda kauba lairoi makhoina pamlamba wakalol aduda tung induna ima leibak ki damak lepkhigani haiki Moigi damakta akoina moina pamamba lambi do akoina tung inaduna akoina moigi damakta akoina thagi ba thawai singdo akoina lemna mangaloi haibagi asa da akoina mikanogi laikapagi thawam se pangthok saraga si matung da so nung pangthok kini masina akoigi maitai macha jingje unjanba dingjen manaba oiraktuna akoi Manipur je dewang mara tapna ingna chana nusina na laimina ba porba do ngasigi namisidagi oina ba akoi punna hanaminash Kuki narco terrorist singna Manipur thugaina ba amadi maitai butum na hat na bahon rakpada mayum makai maina tumna thadokraba amadi masagilan thumpumna mag ud onduna lanjalaktuna relief camp sing dalariba IDP singna numit adubun ning sing ba amadi lekhidraba thauba thaubi singbu ning sing ba oina ngasi observation of 3rd May Churachandpur dagi lanjalaktuna Manipur gi mafam kya da hangliba relief camp sing dalariba IDP singna sarukya duna pangthokre Churachandpur Maitai United Committee na Sinduna Kiamba Ningsing Sanglen Bisnupurda let us come together to remember, reflect and stand in solidarity with our displaced brothers and sisters Haiba Timda Pangthokiba Thauram Aduda Lekhidraba Singbu Ikai Khumnaba Utpa Oina Hailai Katuna minute ani tumina leptuna awaba Fungdokpaga Loinana Ikai Khumnabasu Utke Thauram aduda ningthauzam nabakauba IDP amana thaudok adu kuki narco terrorist singna Manipur gi tongan mamfam singda laidiba miyambu hatlagi haina landarakpa numit adubu ningsingba amadi maduda lekhidraba singi mafamda ikai khumnaba utuna pangthokpani Aikoi amata oina punsinduna yeknaba sing lantheng minaba amadi apunbana pangalni haibadu utpagi matam yauri haike Kogi Manipuri sakam da singar pa ado kuki narco terrorist singna nandara padagi thokibani ado dana ngasi third me koina observation tawri base kogi Manipuri namkhai kogi manabak Manipur su kai ba yaroi haibagi damakta koi athobu sing koi athoba thobi sing moigi mafam da haikal lekat koi kamjaba ngam mafam da koina hajani base Akoi punna imale bang Manipur ase kannabi damakta akoi punna mangjil thana akoi amato ibo wakhalonda akoi punna chamina nabugi isi habani misidagi akoi punna lomina rasi abudum tang akoi lebang yamda Sampo Meeting United Committee maikai digi adum tang thamjagi Yelhaumi kanba numita madi iramdam ngakpa numitaina Private Schools Development Council Thobal District na su ngasi Thobal Hauka Sorarel da laiba Peace and Freedom Academy da su thauram pangthokre thauram aduda Private Schools Development Council Thobal District ki President Jotin Salam Secretary Suresh Mangang Hanagi ex President KH Menjor Mangang Dr. Ningombam Ranjit amadi Bir Sur Chandra Sarmana chingbana sarukya duna kangluki irang asida lekhidraba athoba singi mafamda hikat lekatamduna amadi minute ani tumina leptuna awaba amadi ikai khumnaba utke Kodom Popi Sports Complex Wangjingda numit asibu Resistance Day haina Maitai Council Morena Thauram pangthokre Lekhidraba Moregi Maitai Macha Singi mafamda minute ani tumina leptuna awaba phongdokhiba amadi Lekhidraba Singi mafamda hikat lekatamduna awaba amasung ikai khumnaba utkiba thauram aduda wangang loi kyana kangluki irang matam chana laksin
बिखिदबा अमदी अतमनना थोखनखिब्रा हाइबगी मतंगदा पेंदा वाफम क्या फोंदोकनखि मैतै काउंसिल मोरी की जनरल सेक्रेटरी एल बोजेंद्रोना अपुनबा मणिपुर बु इथनिक लाइन दा मचेत मचेत थुगाइना बहोतनबा इंडिया की लालोंग अमनि हाइबसी चिंगनदबा ngamde मैतै याउदना मोरे हिंगबा यारोय हाइबसी मोरे दलैदिबा पुमनमकनसु वाखल खंथाहनिंगी मोरे गी मियाम करंबा मतमदा मसागी मयुमदा हंजिनबा यारगदगी हाइबदु मणिपुर अमदी इंडिया लेंगाकना हाइबिरो ngamdragana isana semjabagi matam oire haiki NRC chatna hangadabane नियम काइन चंगलकपा मिटोप सिंह मरमदमदा हलनखो मणिपुर गी सक्तम काइबे यारोय हाइबा खोलाव कयासु पुन्ना लाउमिनखे एकोगी कोंगलकोम लमदमदा करी मिलिका हंजिन हंगनी इंडिया गवर्नमेंट अमदी मणिपुर गवर्नमेंट ना असेबा पापु पीगदबनी हंजिन हंगा ngamdragana एकोइना सेमजगरी मदुदा तोरपा अफपता गायता लाइका लेंगाकना पुजगदबनी हौजिकी पी ताबगी एंथाबगी मतम नते इवेंट मता इवेंट ममाना मसा सावबा नायरपा सही कुंजा अनि फरकले केमसिनबा कुनिमा मायोगना रसी वफम सिंह असिदा युफम ओरगा नसी MCM ना थौदु अदुगा मरी लेना निमित असिबु रेजिस्टेंस डे हाइना नसी की थोरम असि पॉपअप सेरेमनी Sahiyani surakpa numida se buning singduna ngasi tongan balup singna sinduna tongan mafam singda thauram pangthokna ki basida miyamna sintha leptuna sarukyana ki miyamna sintha lep ki badagi lambida ban tawbaga manakre khwaramban kaichal thong hangna ki dre thangal kaichal pauna kaichal amadi BT road na chingba sing thong hangna ki de lambida passenger gari sing chena ki de mahitam pham sang singda mairoi sing kana ki de ana ayek amasung tangai fadaba thabak natana lambida mi chatpagi chang yamna hantake मणिपुर के हौजिक थोकलिबा लाल असिदा थवाइना पोंथापी ख्रबा अथौब सिंगेम फमदाई काय खुमनबा उटपोइना मोइरांग खुनौ ममांग साबल शांति क्लब के यूथ सिंगना सिंदुना क्लब असिगी कैंपस ता लैसु कटपगी थौरम अमा पांगथोखरे थौरम अदुदा रिटायर्ड एग्रीकल्चर ऑफिसर लाइश्रम रामेश्वर रिटायर्ड PET यूथ एंड अफेयर्स लाइश्रम मंगोल जाउना चिंगबना अथोइबा मिथुंगलेन सिंग ओइना सरुक याखिबगा लोइना वाफम क्यासु फोंदोकनाखे Betsko Khangabok Amadi Khangabok Apunba Mairapai B Lupka Loinana Lamdong Young Upliftment Organization Khangabok na Puna Sinduna Yelhomi Mikap Thokpa Numit ki Thoram Pangtoktuna Laikidraba Thaubusingi photo da Laisu Katune Kai Kumnaba Utkre Khangabok Lamlong Kaital da Pangtoki Bathoram Aduda Mairapai B 80 Unit 4 Khangabok Amadi Mairoi Singna Sarukyaki Thoramgi Sarukama Oina Athaubasingi Thawaina Isorgi Kuyada Ingna Layurana minute ani 2 minute लेबदुना थौनिखि थौरमगा मरी लेनना वांगांग लोय सिंगना इरांग असेगी दमक आइखोय चप मानबा पांदम अमगी दमक थबक तौमिनबा मथौताई फोंदोकनखे केम ब्लूमिंग हायर सेकेंडरी स्कूल खांगाबोक तसु येलहोमी मिकअप थोकपा नुमित की थौरम पांगथोखिबगा लोइनना अथौब सिंगी थवाई मिरलना ईश्वरगी खुया खादा इंगना लयुननबा नुमित मिनिट अनि तुमिना लेबदुना थौनिखि थौरम अदुदा स्कूल असिगी फाउंडर खुंद्राकपम मेंजोर मंगांगना लुचिंगदुना ओजा अमदी महिरोय सिंग याउना अथौब सिंगी फोटोदा हाइकट लेकतमदुना काइखुमनबोतखे लेसिंगनी कुलहुमदोयगी मेगी अहुमदगी हौरखिबा इरांग असिना मरम ओइरगा इमालेबा किदमक थवाइना पोंथा पिख्रबा अथौब सिंग अमदी टेक्नोपलगी थौदोक्ता लाइखिद्रबा उयालदगी मयंगबम रोशन की फोटोदा ngasi लोयालमगी मैरा BLF उयाल अमदी उयाल अपुनबा क्लफना सिंदुना हाइकट लेकतमदुना इकाई खुमनबा उटपगी थौरम पांगथोखरे ओरिएंटल क्लब प्लेग्राउंड पांगथोखिबा थौरम अदुदा मैरा पाइबी अमदी महिरोय सिंग याउना सरुक्याकी थौरमगी मनुंग चना लेखिद्रबा थौबा मयंगबम रोशन की मिंगदा उथाके हाइकट लेकत तंबादुदा सरुक्याखिबा अथौबा मयंगबम रोशन की अपोकपिना इमालेबा की दमक खुलंगाखलिबा सिंगी दमक आइखोय पुना लेमिनबा मथौताई लेंगा की माइकैदगी थोकलिबा इरांग असि लोशिनबा थबक पाइखतुना ममा ओइबि सिंगी अवाबा खंबियु हाइखे Ichake ano sugum no kya baga doi koi lam din hoi doi bo ala ki nikal gi jas di gai pdi yun di da lam din ma mo to kim dai gachi di ai gi jas la kari kal gai bo do lagre
Central Forcing Nangak Senduna Maitay Singilo Farm Senkukida Uhanduna Tamlaga, Maitay Singbuna Masagilo Ujagi Haibada Ating Batamba Yaningde, Jay Sigilo Panta Europaga Iruinana Handaki Jahi Asigisu Low Unaba Maitay Low Pari Kunlom, Kuke Singna Koiba Hokre Haina, Bisnupur District Manung Chanalaiba Irang Asigi Epicenter Masu Oidiba, Tera Kongsang Bikul Gilo Missingna Fongtorakle, Ngasi Tera Kongsang Bilemram Aning Chingtam Lambida Paumi Singa Unaba Amada Singtam Lambi Ki Secretary Su Oidiba, Laichomam Gopalna, Trong Laubi Tera Kongsang Bikul Singa Tainana Kundariba Kuke Singna Kundaba Kulsing, Maruina Geljang, Boljang, Molfai Tampak, Molghat Amadi, Taroy Lukna Chingba, Kulsinga Tainana Ladiba, Low Pari Jani Asi, Maitay Singi, Low Ngaktane, Hariba Lofam Sing Asigi Local Oidiba, Lightel Local, Taroy Lok Local, Dam Local Amadi, Teramakong Local, Jarakna, Low Pari Jani Asi, Irang Asin Hek, Horaki Badagi, Ngasi Fauba, Lopu Amata Changba, Yadabana, Low Uba Fangdana, Lerakli, Adubo, Nakal Amaromdana Maitay Lofam Sing Kuke Singna Uhanduna Tamle, Hauziksu Dam Local Amadi, Teramakong Local Ani Asigi, Maitay Lomi, Kunitoy Longi, Low Pari, Kunlom Ase, Kuke Singna Koidoktuna Low Una Batorang Taukre, Makatana Su Koidaki Bayabagi Fibamda, Lady Haike. Mark na makataraduna tok liba irang asigi epicenter ama oiba khaktanatana relief camp amasu hangduna awa anataraba singidamak mateng pangliba khul asigi sofam nomfam khangdraba lomising ase jahi anirom law uba fangdana lerakliba ase makha amuk sangthana lawsing ase uba fangloi dawribra maitei amadi kuki nakal animakta central forcing na seksina ngak senduna leiriba asida karigidamak maitei na masagi law ujabada athingba thamlaga kuki singna maitei singi law uhanduna thamlibano Loinana asomna manaba mityeng yengba ngamdaba security ki thawong ase mari leinaba singna mityeng changadabane athubada uba yadriba lawfam sing security arrangement tawduna jahi asidagi law uba yanana thawrang mari leinaba singna paikhatlu haike Ladiba Pibam Sidesida Ecosia, Eco Hing the Yadabanina, Eco Gingasagi, Sarkana Atopa Toxelama Sinbiu, PR Nasanti Propangam Dragati PR Sema withdraw Toraga, Popular Government Tamakana Karito Biaga Habedo, Central Government Eco Hojiti, Miang Sabibam Toya Wapamse, Eco Nangasagi Tamjari Aduna. Hadakso Mo Hadaki Sahisima Low Uba Pandragadi, Lamdam Sidis Ladiba Praza, Tarakonsam Kude Pigi Aduga Trongo Ladiba Praza, Mayamase, Masidi Tangapatana. Equigi Shiro Habaga Sapmana Marmaduna. Equi said government says suspend Tokragasu, Central Government Equigi Lenga Satabiribanina, Masiki Prazameamge Awabase Ubiraga, Equigiamna Tuna inquiry to Biraga Marie never sing Aduga Prazameamge, Sapsabi Hingbigi Hakse Pibi or Bopamse, Equi Medagi Kutanga, Equi Apiltozeri. How Kibachahi English and Kulhumdogi may ongi Taudok Adobuning Singduna, Ibudau Tangjing Panana CSO Sing Amadi Lup Kayaga Kutsam Naduna, Mamang Chahidaki Chatarakpa, and Dak Chahiga Nirak Suboy Nayel Ho missing Mikap Tokan Banumita in Mingtonba, Ningsing Kumontoram Nasi, Moirang Kalawai Dalaiba Ibudau Tangzing like all Nungda Pangtokre. Ibudau Tangjing Pana, Moirang Subdivision, Village Volunteer Force, Moirang Subdivision, Amadi, Manipur, Janura, Lamsing Luf, Machal, Bisnupur, District Napuna, Kutsam Naduna, Pangto Kibataram Aduda, Bisnupur ACG MLA Su Oidiba, former Minister Govindas Kontauzam, Moirang ACG MLA Tongam Santi, Observation Committee President L. Gopal, Ibudau Tangjing Pana, Convener Y. Tombana Chingbana, Atoiba, Mitunglen Sing Oina, Sarukyaki. Lanai Lup Sing Se So Sing Sathariba Lal Asida Imaleba Kidamak Thawai na Ponta Oikraba Sokhiba Amadi Soktuna Laikanariba Thoba Sing Amadi Imong Manungi Mioy Sing Loinana Mahairoi Kayana Sarukya Kiba Thoram Aduda Lanfamda Laikidraba Thoba Singi Photo da Laisu Katuna Village Volunteer Force ke contingent Amana General Salute Pidunay Kai Kumnaba Utke Tangjing Panagi Convener Y Tombana Nongmanong Magi Langoy San Silaklaba Iramdamasi Amukta Dikan Lamse Aikoi Mikap Toklasi Haike Aikoi ngasidagi hauna mikap thokuna aikoi iramdam ase kannaba honabada aikoi amata oina saruk yaminagadobani masida rainti walagi khenaba leitana amadi kolom paibiribasing amadi langun paibiribasing section khudimakse manaraga aikoigi iramdam sibu kannaba honabada saruk yaminasi haiba wafam ase organizing committee gi maitaidagi Manipur miyamda message pijaningi
Tunggi mirolda patriotism gi wakal ningchina lehel haunabagidamag athawbasing liklam thibuluf Manipur Maharaj Narasingha Memorial Committee amadi chahi taret kuntakpa Maharaj Gambir Singh amasung athawbasing ningsinglupna sinduna me ahumgi thoram langthabal dalaiba Maharaj Gambir Singh mongfamda pangtoktuna mafamatu dalaiba mitam Singh amadi handaki irang thawaina pontha pikrabus Singh mafamda hikat lekat tambagi thoram pangtokre Tauramaduda RK Megan, veteran politician Ojoy, Jennings Hospital ge former director Devon Lystrom amasung Miyokana Sarukyake. Tauramadugi manungchana mafamaduda ladiba mitam Singh amadi handaki irang da thawai na ponthapi kraba Singh luinana sakhang haudraba thawba Singhi mafamda hekalekat tambagi thoram pangthokhi bagal luinana lekidraba thawai Singhna mapugi khuya khada ingna chikna lairunaba amadi miyamgi oiba sangsiliba khongjangda maipaktuna tangdu leitaba hanjil hanaba thauniki. Tauram aduga mari lenana RK Meghena ngasi Manipurda mayok nariba asi kuki khutlai paiba singna landarak bakhak nate kanglup ki mangal thudektuna sonta hannanaba achoba force ama lei haibasi miyamna khangnarabani matam asida aikoi furup khudingmak amata oina lepminaduna apunba pangal ama semgatpa mathautai phongdokhe Karumba aikoina apunba pangal sarpa amdraba Aku kena mengenai temu naraga lepati furupi adu mumba wakil lenana pun lep minna mengamzawa ke itihas da history da te furup menam lukki bukan mutki bukan Manipur lemai dari su yalo furup sing mutki ba nawi ta sing film leh harus aku ngasih menam kami ngasih Tauramaduda Sarukyakiba Jennings ki hanagi director Devon Lystrom aikoi ge thawba ipaipu singna Manipur gi damak lawramba thongna lingjal adu ngasigi mirol aikoi dasu leiba mathautai ngasigi amasung tunggi mirol na aikoi ge thawba ipa ipu singna chatlamba liklam amasung thongna pangal adu manghandrabadi kanana su Manipur thugaiba ngamloi athubada Manipurda ing tappa hanjilakpa oirasanu haiki Ona koi suicide tawrajira bagi stage yore mase koi myam je pun gyan taminaraga harau kumaida koi puning sangdaba angak koi afaba unity ma sagat minara koi myam je ongtang si lan sit koi gi thengna minasi koi angtang santi tangdulok taba santi leiba lamau ohin minarsi aikoi gi paipo singna Yatuna thamlamlaba aikhoigi lamkai asi malemda lairiba mapangal kanba force amatana thugaiba ngamloi haibasi kuki terrorist singna su khangadabani haina bauprada laiba sepsena ge office ta pangthokpa paugi mifam amada sepsena Manipur Pradesh ke president Dr M Tombin haikre me ahumdagi thokiba irang dalai kidraba thoba singi mafamda laisu katpagaloinana minute ani tumina leptuna awaba phongdoki sepsena Manipur Pradesh ke president Dr M Tombina pahalgam ge terrorist group singna sathakiba thawung adu sepsena na condemn tawi Manipurda kuki terrorist singna nupi angang khaktana hatli lamdam asida ingtappa hanjulhange hairabadi nungsinada ba furup anigi marakta lairiba ohoba asi India gi prime minister home minister Manipur gi governor army gi makok thongba police na chingba singna divide and rule policy gi thawung asi thadoktuna thabak paikhatlabadi ingtappa hanjilakani ipaipu singna thambiramba aikhoi gi lamkai asi kanagumba force amatana thogaiba ngamloi habasi kuki terrorist singna su khangjinba fai haike Terrorist samana moina haning mami bomb thadaning mom the thadaba adugum terror aduna bobon pi gang hate hai Manipur gi lamun gane sangai ba terrorist kuki na ko terrorist pikraba thani pan khakta ngai ni bangang moba moi thadok te ba no moina kap ga thana thilla hale karma makhal gi terrorist no Manipur da ujik akhoi gi thakta tahal level lance Maharashtra gi district amna population yamba Pikrab lamses da nangi na si low nangi na si low nangi na si ngai to when to le gadi ipai pu sing na thambi lam si di kana gumba matana madu divide to gi moi da hak laite akoi Manipur ma se ta na hon of du deba never sidi akoi to bi gano aduna ngasi de gi akoi shiv sena amadi akoi Manipur myam gi koi gi mohut jaraga akoi myam ongtang punsil la chi akoi punna hingmina se punna laimina se Chahi kya ki mamangdi laimina rabani chahi kya musu laimina gado rabani revenge ki wakal non thadok narasi
Haukiba April Kuntrada Thobal District Manung Chanalaiba Hirok Patri Kabolai Kaidagi Sintangamba Konsam Chahi Kunmari Apokpa Konsam Ingobu Manipur Police na Fakibagi Damak Lekai Adumakta Dayaning the Bufungdokuna Wakat Fam Chatakre Sarukya Kibi Abuzam Inaubi Kobi Mera Pai Bi Amana Konsam Sintangamba Si Icham Samna Lekai the mobile Sembagi Tukan Fam the Laiba Angangni Atubada Sintangamabu condition Amata Yaudana Taduk Pirau Haiki Ngasigimi Famaduda Sintangamba Atubada condition Amata Yaudana Taduk Pirau Mijam Faba Yaning de Haiba Tongan ba slogan kaya lauke. Ikoi ga hirok te git phagi ba sinthangam ba haiba angang asi hujik mapa si songam tadana leiraba adugi suma thakta ma si luhong du be songar ba dukan macha ma phamjaraga leijaba angang sibu maha muhoina phabiraga asumaina maran mayam asumaina pisin bibese ikoi janingte karigumba asida nungasi nimit ni humni sigi manung sida maha ko thadok pirakta ba taragadi ikoi makhan makha mayam gi khongjang aya loya loksin jaraga Matiang bang ikoi angam masakti tawraga khongjang changsilani Paugi Martana Ten break amatang nomina say. Tamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gi damakta nungaiba pawma puduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka haujargani loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapchaga dauri yamna athu matamda admission tawsenbiu honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lo birib. Novochem Health Care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity anthan. Sizinabiyo original lipsa 5G. Novochem Health Care na sajaba original lipsep 5G ahum lawbada coffee cup ama free da hapjari. National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security ki admission hauzare. Akupa marol gi damak 9233591616 ta contact tawirau. Break itung da taramnok chari makhataba pau pizari. Lanfam sangduna lanthingnaba ngamkidragasu EPC punsi kanminasi haiba waklolda Manipur United Star Makers Organization ahanba oina EP kre lesingani kulhumdoi gi me ohumdagi Manipur gi apun bagi saktam thugaina ba pandamda kukinar ko terrorist singna fogakchau ikhaidagi hauraga lamdam asigi tongan mafam singda landaraktuna maitai sing hatkiba yumkai kaya mai thakiba dugi chaitheng fangliba sing yauna semkiba Manipur United Star Makers Organization na ahanba oina lanfam da changduna lal mayuk na ngamdragasu chaitheng pangliba singda angamba mateng pangduna lakhibagi makha chatharak poina irang asena chahi ani mapung faba numit ka mari leinana Jenims Blood Bank and Transfusion Unit ka khutsam naduna Jenims Blood Bank ta blood donor kuntrani thoi henbana EP kre EP kiba aduga mari leinana lan gi chaitheng fangliba moirang khudek pidagi Manipur United Star Makers Organization gi General Secretary oiba Lairenjam Rameswari Debina organization asena lan gi chaitheng fangliba singda ngamjaba mateng pibagi thabak leptana chathaduna lakli Organization asigi members singna Manipur apunbagi saktamda singna rakpa singa mayung yaduna lanthingna badi ngamkide lan asida ibung ipwa ichilinaw kyana Manipur apunbagi saktam ngangkai ngakna ba lanthingna bada thawai na pontha pike ngasidi irang asi chahi ani mapung fare organization asina lal mayung yaba ngamkidragasu EPC punsi kanminasi haiba pandamda members singna ngamjaba hakchangda cheliba epiraga kanagumba amagi punsi kanba ngamnana ba ahanba oina pangthokpani haike
कोई स्टार मेकर है से ऑनलाइन की एप्स मनी तौबदबु ऑनलाइन की एप्स अम ओइज तारगसु तोंगान तोंगानबा मणिपुर दा लैबिरिबा मैते मचासिंग अखोय मैम पुनसिनजरगा हारिबा एप्स सिदगी अखोयसिना मुसो हारिबा अखोय ऑर्गेनाइजेशन असि सेमजरगा लान तौखिबदगी हारिबा ऑर्गेनाइजेशन से मरु हुंजरकपने अदुना सिगी ऑर्गेनाइजेशन सिना अखोय ngasi फावबदा लान की चैथेंग फंगबा कया अमा अदगिदी लान तौबमदा कया अमा संगगा अखोयगे अंगम अंगमबा अखोयना कंट्रीब्यूशन तौनजरगा अखोयना मतेंग पांगगा लाक्से ngasisu aduga chapmanana thawai na pontha oigraba ai ibung ipa ichinina mayam singda akoina ise dan tawjabagi thimda puthokcharaga akoina EPC thawai conminasi hariba themes dei janga sigi blood donation came ase tawjabane ISTV network के head office के UPS अचौबा अमदी बैटरी यादवना मरम ओइदुना ngasi ayuki pung 4 kuntra dagi pung ama fauba ISTV के viewers singi mafamda khudongcha da bakara thogan kre ISTV के technical engineer singna mapung fana semjin sajin badagi hana gumla miyam da network asige ISTV news yauna program sing makhata na sandokpa hore khudongcha da ba mayok nan khiba adugi damak management ge maikai dagi nungaitaba phongdorakle All Zaliangrong Medicos Union Ajmuna Baptist Men's Society Liangmai Baptist Church Impal ga khutsam naduna me amadagi me gi ani fauba konfung village ta lemna layang bagi camp ama pangthokre mioi lising ama ana layang ki mathau ta ba hidak langthak singsu lemna pikhe Numitara mangani chupna chatharakpa RSS ke Sangha Shiksha Bark Training Camp Lotion Kre Harau Rauda Laiba Registry Baggage and Skill Development Center da Chatarakiba Training Program Aduda Training Humbutara Mathoina Sarukyaki Haire Sophia English School Thobalgi Haukraba Amadi Hauzik Ladiba Mahiroi Singi Maraktagi and the Council of Higher Secondary Education Manipur Kosem Nalauba Examination 2024-25 ta Science Stream da 14 position holder Oirakraba Martin Ningombam NDA selection Fanglaba Asam Victor District Police Thobal Nasan Kiba District Level Essay Competition da First ta Kiba Dayalaxmi Akoizam Thobal District Table Tennis Tournament winner Oirakiba Joyki Sentiam Amadi Namirakpam Giris Loinana Runners Oirakiba B Umesh Sharma Yauna School Asigi Class Topper Singbuta Ramna Oktuna Pukning Thogatpagi Thoram Ama School Asigi Holda Pangthokre Thoram Aduda Francier Higher Secondary School gi Managing Committee gi Secretary B Surchandra Sharma President H Priyo Kumar Committee Member AK Debchan Principal K Sarachandra Amadi School Asigi Headmaster AK Jugeshwar Sarukyaduna Mairoi Singda Khudolpot Pikhi Council of Higher Secondary Education Manipur Kosem Nalauba Examination 2024-25 ta Art Stream gi oina first position holder Oirakrabi Enlightened Knowledge Higher Secondary School Sangakpam gi Mairoi Kaisam Henabu Women's Income Generation Center Thobal Advocate Laisangthem Rosemary Memorial Trust Sagolban Amadi Agasti Cultural Academy Thobal na sel amadi khudol kaya tamduna taramna okrai Thobal wang matabada laiba WIGC gi hall da pangthokiba thoram aduda sili langli basingi maikai dagi Kaisam Hena Devida memento citation piduna pungning thogatki WIGC amadi Agasti Cultural Academy gi maikai dagi sel oina lupale singyang kai supiduna pungning thogatki Kaisam Hena gi apokpa Kaisam Oken Ruzitna machabu pungning thogatpiba amadi taramna okpibu apen bakyasu phongdoki Mipum tingna masamo fona thamba haiba pandamga loinana health outreach camp amangase Phubala Makha Bamon Mantopta pangthokre Ayushman Arogya Mandir Phubala Ningthaukhong Primary Health Center amadi Scarlet Eye Care Thobalgi matenga loinana Manipur State Livelihood Mission Moirang City Blocky Makhada Semba Awanba Village Level Federation Phubala Ima Village Level Federation Phubala amadi Hiyang Hiran Village Level Federation sinduna pangthokiba health outreach camp aduda puna Dr. Ani health workers sing nurse amadi asa facilitators singna chaurakna mioi chamanga romda non communicable disease general medicine eye screening na chingba kayagi analayang khudongchaba pikhibaga loinana lemna hidak langthak sing piba ava ID saba anok mathau taba sing ataba mamalda anok piba HIV test counseling piba blood sugar test amadi malaria test yauna atai test makhal khara tawbagi khudongchaba pibaga loinana PHCD Bisnupur Division water quality test su tawke health chemistry miyamgi apambagi matung ina matam-matamgi mathau taraklabadi makha tana pangthokigani haiki
Haukiba April ki tang kunithoi da Jenims Hospital gi Pm-Istv amadi Pm-JAY scheme ani asigi hidak supply toriba impanel pharmacist singna makoi gi pithokfam thokpa senfam sing matam kuina pithoktana thambagi damak hospital asida lakpa beneficiary singda hidak langthak supply toba lep lagani haina toramba khongjang adu Jenims Hospital amadi mari leinaba authority na panduna leiramba senfam sing adu pithokpa horakpadagi sangsil lamba khongjang adu handokle haina supplier pharmacist singi maikaidagi fongdorakle Mamang thagi tang kunmari tagi kunipal fauba Madhya Pradesh ki Bhopal gi lower leg ta pangthokiba 13 National Dragon Boat Championship Junior Men's Women and Mixed 2024-25 ta gold medal amadi bronze medal ahum punna medal mari fanglaklaba moirang ngangkhalawai mamang lekai degi Hemam Mani Maite amadi Hemam Ongbi Inaw Bilaima ani ki machanupa Hemam Tikendruzitbu Saya Club ngangkhalawai na taram na okpagi achamba thoram ama ngasi club asida pangthokre Regional Water Sports Complex ki Sai Sessional Coaching Center da practice toriba Tikendruzitna handaki National Championship asida mahakna medal mari loba ngamlakhibane Tauramga mari lenana Tikendruzitna handak mahak na laurakliba medal asina mahaki oiba ahanba national medal ni masidagi hena ahenba performance piduna international githaki championship ta medal loba ngamna bohotnagani haike Loisilakpada maroiba pau amuka hana pizari Kokomi na sinduna kumal lampakta People's Convention on 2 years of Manipur crisis ki thoram pangthokli Jahi ani faraklaba lal asida laikidraba singi mafamda arambai tengolna haikat tambagi thoram mafam kyada pangthokre Amadi Tera Kongsang bida kunja singna masa gilawfam da changbada Central Force singna thinglaga kuki singlaw uduna laide haina lawmi singna pendaba phongdorakle Hauzik phauge na dia Stephen Sandok chaba Manipuri pau matang solution jare medeng tabri ba phumna makpo amuka hana kurum jare